ban tauba haina aikoi lepnare ban lasi tarik manga phawi manungda lambi se aikoi mari leina basingna contractor singna sembiba tarik manga sigi matungda karigumba sembi raktaba taragadi thangnaba numit tarik taruk taki aikoi matam kaktaba ban blockade tauba haidana miyamgi mot se piraba matungda warep ase laujare sugunu road state highway hariba lambi ase aikoi mafam sigi pen darba praja singna sahi tarag humdoi mari chukna sembi raktabadagi committee semdana aikoi sembinaba proposal kaya thai adubu hogiba sahi da masi pothole khara melamlaga toki laibak phabati aikoi 2026 ki February ki tarik ani amasung February tarik 15 dagi lamdam si honorable MLC yauna lambi si semba hauki tawbatabu numit kunimuktam suram laga lambi si huji semba lepkhre adana lamdam sigi parja singna suki matik warore lambi semba hormuga lekhi bese maram maduna khoi sina maram ojarga committee asina sinjaraga ngasi lambi khoi lambi seliba okto aduga magic aduga tongan ba truck owner oisanu gari punamak si yaure herga club maira paibi punamak yaure herga ngasi waikhongi maira sang asida aikhoi apunba mithuma ma tawjare mifam asida ken daba kaya hawdok narabo matungda aikhoi ban tauba haina aikoi lepnare ban lasi tarik manga phawi manungda lambi se aikoi mari leina basingna contractor singna sembiba tarik manga sigi matungda karigumba sembi raktaba taragadi thangnaba numit tarik taruk taki aikoi matam kaktaba ban blockade tauba haidana miyamgi mot se piraba matungda warep ase laujare warep ase koi mari leina ba concern department singna aikoi laujariba ban asida education konjinjagani aduga electricity aduga medical water supply adu dharmaga mari leinaba sing si ekoi masi relax tawjagani aduna taba atai di ekoi ballasida koi education yauna punamak ekoi konjinjagani onursing koi baton invite tan thong kayada aduga koi like music waroi singori apa matang tang tang kuni kiri ki mawa